Matangda Marui Babao. Isagi unsaga chana daba sunscreen season dabana, Fahan Bagi Mahuta Paisa Ting Badanatana, Atopa Anaba Pokla Payai Haina, Doctor Na Jackson Wat Hamdaki. Kurum Jerry. ISTB Pau meeting Tabiri Bapum Namaputa Nok Jerry, Pau Sandok na Pizari. Climate change na maram oiraga nungsagi maisadagi unsagi leina ngakthoknaba sunscreen gi tangai fadaba hengalakle haina senior dermatologist Dr. Salam Bochana lagliba July 9 da pangthokadaba World Skin Health Day ga mari lena ISTV news ka akhanana unabada phongdorakle No health without skin health haiba thimda pangthokadaba asiga mari lena Dr. Salam Bochana climate change da hiram kaya da chaitheng pirakpagum tha taruk surba angang dagi hauraga mioi khudimak unsagi jackson thorang lokhatpagi tangai Fadabalekle. Nungsagi may sa tingnanaba, isa-isagi unsaga chanaba sunscreen seasonaba tangay fade. Hiram asida paudamama. Cosmetic dukalama the sang matangda sunscreen makan gyagi lay haltare. SPF 50, 30 sinasingbalidi dry skin na tainaba, oily skin na tainaba. Aduki matik lay gre aduga high sunscreen sin asi aiga karamba Makan di sunscreen sana gani habo ni matang di bagi dukan pembeli bensin housing da aiga tanarga aiga sana ba aiga apam makan ba adu natna wikana apa pakai itu tahu itu karena aga tanarga apa na sidel lagi sunscreen mayam di manungga ai isaga sana ba amadi kana da isada kana ga ba sen du ting da ba hadi isada sana ra bin kana ba phang da makan gi sunscreen karna khangani amadi sunscreen je Jiki matam da kai kita makta tangai fadri beno hal do khamne na bangasi pai senior dermatologist Dr. Salam Bosak na wai sadage doctor na kari hariyam sunscreen kai drakal lai hadu na climate change na toba adi ainga sa ki homak pasina purai ba pose unsa da su unsa pu so bo ma dum piri ne unsa ki health si da su atopa tay maram mayam ma ngangari na ko atopa tay anaba mayam me hingala ko gi mai to na hanan lejeram mi ba unsagi anaba mayam sida su unsagi me sa jam hingala di sa ba ing sa jam hingala di hena to mayam leigale hingalan ba yam aduga nungsagi mayak si hingala agadi ako insai sunscreen si kaya yam na darkar le no the sunscreen si am heta taisha laga cosmetic dukan am de na kham de heta taisha madu kaya yam na madu Pabano na traga phata bano haibadu ne darkar le isi khaminna sahi nauriba anga tha taruki makha da leba anga di taigana haiba me kaiguma darkar leba taibo ga suma di akhang hai jana hala ni khudima no pawo sunu no piyo sunu hanno sunu anga ma sunu ma na nu sa da leba du gi matung ina mai ma gi unsa thon ba unsa gi condition leba sing gi matung ina sunscreen ke am taiba karam taiba si khenar ka du Anna koi Indian population se skin type 4, 5 sumaina lay skin type. Some individual skin type 3. Anna koi Northeast se dum skin type 4 to 5 sumaina lay doy. Anna marak hai tai. Anna masagi ngathok chanabu ambai do skin type 5, 6 da di yaujay khara. Tai da di yaro skin type 1 da di skin sunscreen koi mai usai yam thuna burn to gali sunburn to gali erythema yam eta ngaksan anjung to moist le the sunscreen jan tai to masagi ngaksan aba melanin pigment se handai aba uring yam thokan ba mi da khara oily of the tesil odi uring thokko hindoi sunscreen tai yu phai ha ga sumai uring lo me henge ka do ni ko chawra phom yeng ba SPF 30 gi mathak oira ba broad spectrum oira ba adigi koi magi water resistant oi haibagi certified general to ba cosmetically yengda acceptable of the table and waiba port waiba maman yam hongba na tar maman yam tangba kaisu da thudokte yam tanga kaisu loi phane haba le chana da ma cha so mo ne ga ji to mo ko to normal ga di hai ba individual du di yaro to wai di afaba pai hai di tanara sa gi doctor da jana tanara ga ai gi sa si da chana to si kram na si khal ga to bna di pai di phai ko pot khuding ma ni ko suna kena unsagi section throng lo khali ni haitana sa ba hen kala le climate sense la le nu sa de yang thu e haitana sunscreen ama protection ba pe changes ting ba ma tu kana je phang na number kan da
ꯑꯗꯨꯅ sunscreen ꯑꯃ ꯈꯟꯕ ꯃꯇꯝꯗ ꯀꯅꯥꯒ ꯇꯥꯟꯅꯒꯅꯤ ꯑꯃꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ sunscreen ꯇꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯗ ꯆꯥꯟꯅꯒꯅꯤ ꯑꯃꯗꯤ ꯃꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅ ꯑꯩꯈꯣꯏꯗ ꯁꯦꯟ ꯇꯤꯡꯗ꯭ꯔꯤꯉꯩꯗ ꯁꯦꯟ ꯊꯥꯗꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯪꯍꯧꯕ ꯑꯁꯤ ꯇꯉꯥꯏꯐꯗꯦ ꯍꯥꯏꯗꯅꯁꯨ ꯗꯣꯛꯇꯔ ꯄ꯭ꯔꯁꯥꯗ ꯃꯈꯥ ꯇꯥꯕꯤꯗꯣ ꯅꯍꯥꯛ ꯊꯧꯔꯥꯡ ꯄꯥꯎꯗꯝꯂꯤꯕ ꯒꯝ ꯁꯥꯖꯥꯎ ꯃꯤꯇꯩ ISTV ꯅ꯭ꯌꯨꯁ Department of Art and Culture, Government of Manipur Senduna, Dr. Shyama Prasad Mookerjee ki Chamaga Kunmanga Suba but anniversary ki Thoram MSF DS ki auditorium da pangthokre. Thoram aduda Manipur ki Governor Ajay Kumar Bhalana chief guest oina serugya khibaga loinana Department of Art and Culture ki Commissioner Gyan Prakash amadi tongan ba department sigi makok thongba amasung miyoi kayana serugya khi. Thoram adu ki manung channel ai khidraba Dr. Shyama Prasad Mookerjee ki photo da Governor Ajay Kumar Bhalana luchingduna miyamna leisu katuna ikai khumnaba utke thauramgi manung channa Dr. Shyama Prasad Mookerjee ki punsi warida yumfam oiba documentary amasu screen da utuna miyamda yenghankhe thauram maduga mari lenana Governor Ajay Kumar Bhalana Dr. Shyama Prasad Mookerjee ase India gi apunba saktam sagatpada achauba thodang lauramba masak naiba miyoi amani mahaki wakhalon asina miyoi kayada mikap thokhan bangamba luchingba amani education gi lamda singthabada loiraroi daba khudol kaya tauramba misak ama oibata natana masak naiba politician social worker amasung state amadi national government minister oiduna miyam gi damak yaifa thorang kaya tauramba luchingba amani fongdokhe. After independence, he joined Jawaharlal Nehru's cabinet. All of you have seen that. But he was a very active member of the Constituent Assembly, where he played a key role in formulation of Indian Constitution. He died a martyr's death. We saw that protesting against the controversial article on 23rd June 53, when he was detained in Jammu and Kashmir because of his opposition to Article 370. But the happiest part today is that his dream of a unified India was realized many decades later on 5th of August 2019, when Article 370 was finally abrogated by the Parliament. Although he did not live long, but his legacy continues to live on spirit of unity and national integration. As we aspire for a Viksit Bharat by 2047, I strongly believe that the ideals of Dr. Shyama Prasad Mookerjee will continue to guide us in building a strong, self-reliant, inclusive and united India. Jai Hind. Manipur University Students Union na sinduna kang masana gi maramda numit humni chathagadaba training haukre mahairoi singna kangning tamning labasu Manipur University da takpi tambina balaiti haina musugi Games and Sports Secretary Khetri Mayum Nauchana haikre ngasi degi hauraga tang nipan fawba Manipur University gi kang sangda pangthokadaba training hautokpagi thoramda Manipur University gi Vice Chancellor Professor N Lokendro Manipur University के Dean of Students Welfare Professor C.H. Ibohal, Assistant Director of Sports C.H. Pradeep, Manipur Kang Association के President M. Jadumani, MU की Manipuri Department के Head Professor L. Brizita Devi, Manipur University Students Union के President Nongthombam Suras Amasung, General Secretary Saikom Sanjuna Thoram की अथोइबा मिथुंगलेन सिंह ओइना सेरुग्या की Manipur University Students Union के Secretary Games and Sports Khetri Mayum Nauchana Kang masana asing asigi maheroi singda khangdabana masing heli masana asi aikhogi inat kasu yamna marilinaba masana amani masana asina thaksi khasi chana kanglon takpi riba masana amani ngasi di masana asi mutkiba yabagi akiba leiraba masana singi marakta ama oire Manipur University da fajaraba kang sang amalei adubu kang sanabina ba leite sanajage hairagasu takpi tambina ba leite khangningba tamningba matamda tambangamde pumnamak asi oidunasu musuna maheroi singda khanghandaba yaroi haibigi thogdang lora Kanglu Furuk ki Khenaba Thamdana, Manipur University ka Chatminaba College Singh, Assam University ki Mahiro Yauna, Kang Association ka Kutsam Naraga, Kang Masana ki Maramda, Numit Humni ki training asi Sinbani Haike. Kang ki matang je university ki oina faculties takpi khotpi na laite. Pangthoi training session je training program je khoi ki Manipur Kang Association ki expert sing moi ga tanaraga moina toroga khoi je train tawdini. Kang je senga khangdab khangbagi masing de khangdaba masing yame
Manipur University sigi makhada leiriba college masing aduki mating yame college mayam sing asida kangi theory oina di loin tamme university ju tammi practical oina koi kanam ta khangti aduna koi ki kang je khangbana koi ki mahairoi aduga koi ki naha horoi be jing sia aduki matik kanani masana asida koi ki nat ki oiba phajaba ahallaman angang khaktana nat ki physical lighting loinana thakshi ga si thogolon bebar ama chana kanglon amada sanariba masana ni hairiba chana kanglon asida koina hojik khanghauraga heura chat taragati adugumba miyoi adugi tungi punsida asoba mai pakpa misak miyoi ma oigani Peace Committee Kanglaipak Manipur amadi Special 15 na sinduna Manipur gi tongan mafam singdagi lakpa imalup singa loinana Manipur gi apun basaktam ngaknaba amadi apun basaktam gidamak thawai na pontha pi na bagidamak punna Kangla Utra Sanglenda wasak minakre Kumbi Moirang Fubala Fogauchau Ikai Thamna Pokpi Lengang Tabi Sanasabi Kangla Tombi Thawal athokpam na chingba mafam singdagi lakpa miyam Thawai Mirel Peace Committee Kanglaipak Manipur amadi Special 50 gi thaupuba sing yauna miyam aduna iputau pakhangbada thongni raba matung UNLF ki hanagi chairman RK Megena wasak lauke ngasigi wasak lauba aduda iraipak Manipur da singnarakba phibam sing thengnabada amati aikoi gi furup sing nungsi chanana hingminana ba hotnabada angamba thogdang longminagani masigi damak thawai thadokpada pamu batawroi sakliba wasak asi ibutau pakhangbana thogjalbiba oirashunu haina miyamna amato oina wasak minakre thawranga mari lenana UNLF ki RK Megena hauzik leibagi oiriba phibam asida Manipur apunba saktam gidamak yelhongai dagi hingminaraba furup singna amato oina leminaba matam oire apunba manaba khunai ama lingna ba hotnabada yelhau furup khudingi chap manaba thogdang lei asigumba Manipur gi luraba phibam asida magi thakta thabak toriba CSO singsu amato oina apunba wakhalon paring amata thabak tominaba matam oire haike Apunba saktam haibsi chumdagi territorial integrity adu khaktana taba masida chei sa kya khondam naraklaba yellow proof sing amadi yellow proof singa himnarakpa domba community mayam ma lebina wase masi chana chinana himinaba apunba manana himinaba khona ma lengna hona bada khoi loina maki thogdang lei haibse masi paujasi mayam da pina bage domba thau masa amani loina na sigumba ngasi oiriba tanpham sesta akhoi punna thabak tominaba ngamdan leriba luk mayam magi thaktari thabak loina tawnaba adu apunba wakhalon paring amada thabak toba adumba Pm sem bagi adumba akhoi na lawjaba ngamba khongthang amangasi lawna honabane masesta tongan lop sing leinari pai jelenau sing nasu lop sing nasu wafam si khallaga apunba adumba pangal thawna lingjen amasung wakhal lop sing na akhoi Manipur lepaki Pm da singnar pasing ado thengnemina si haibagi wafam do ngasi researching da pawje bijaba thawamne Manipur da anau balengak amastem lakpada Kuki MLA Singh Seruk Yadhanaba Kuki NP Manipur na MLA Singh da khanghan khrei BJP amadi masiga chatminariba party singna Manipur da anau balengak amastem naba kok chungsin nabaga loinana center da takna dun leiringai cherak asida wafam ase fongdorakhibani ngarang Churachandpur gi Baizang da leiba Kuki NP gi secretariat hall da pangthokiba mifam amana Kuki Jo MLA amatana anau balengak sembada yawba yaroi haina khanghan khibani Warep Singh adugi manungda karigumba hiram tada Kuki Jo miyamna makhoigi ipai pu singna thamlamba lam culture identity political social amadi semilon gi hak singda yasinaba tawridabani hairi ware basi marileinaba khudimakna yamna hakchina lawbaga loinana kaidana chatkadabani Kuki Jo civil society student organization amadi luk kayana saruk yaduna pangthokiba mifam aduna state asida hauzik tangdu leitadana leiriba phibam ase hena makha sangthanaba machak ama ohelakpasu yari Manipur ki ariba regional political party ama oiriba Manipur People's Party MPP ki General Conference ngasi pangthoktuna matam kuina khanba ngamdana lakpa party asiki president khanabagi election su ngasi pangthokadawre Manipur gi apunbagi territorial integrity kaitanaba amade Manipur miyamna thengnariba awaba sing asi kokhanaba lakadoriba general election da mihut sing thadoktuna lengaklonda seruk yaduna regional party ama chap chaba thodang lawduna thengnaragani haina General Conference Management Committee MPP ki convener
Dr. K. Mukta Sanana Fongdokre. General Conference Management Committee MPP na sinduna GM Hall da pangthokpa General Conference hogdokpaki thoram aduda General Conference Management Committee MPP ki Chairman Yumnam Bhim, Senior Leader L. Krishnadas, ex-Working President M. Amutombi N. Ozid, ex-Vice President K. Krishna Chandra Amadi Atai Member Singsu Serugyaki. General Conference Amadi Presidential Election Pangthokpaga Marilinana, General Conference Management Committee MPP ki Convener, Dr. K. Mukta Sanana, MPP ki Manungda Leramba Court ki casing loina loshilaba matungda, Matam Kuina Hangduna Lakba Party President Khanduna, Ipa Ipu Singna Thambiramba, Manipur ki Lengaklonda Achoba Thotang Lauramba, Regional Party Asi, Miyam ki Thabak Tauna Bagidamak Ngasigi General Conference Asi Pangthokpaga loinana, Party President Election Asi Pangthok na basin bane. Party President Election Asida Mire Mangana Lamba Taungnari, Makoy Singh Adudi, Ingudam Nabakumar, Dr. S. Ibomcha, Sarat Kumar Maimom, S. Brozen Amadi, Moirangthem Bisoni Haiki. Conference da ekoi party sin da tawgada thawdang amasung lakador election da ekoi party pandam amasung ekoi organization si matau karamna mamang da su ekoi Tengkang Humrakta Sasan Pai Kravadugumba, Aribo, Regional Political Party, Amani Maduna Madugi, Pai pushing the Tambiramba, Hongul Liklam to the Muhan Sapangam, Manipur Gelenga Londa, Saruk Yabangam Nanaba, Amasung, Hausi Lairiba, Manipurgi, Yamna Tangai Padraba issue Sida, Manipur People's Party, Sobotang Lauduna, Laiva Assembly Election Sida, State of Sigilang, Saruk Yaduna, Prazasingi Awaba, Amasung, London Sigilairiba, Territorial Integrity Kai Kidra Akiba. Amasung Pajar sing the Lairiba, Masamasaki Hingbagi, security the Lairiba Singnava, Asimumayamsi, Tengnabagi Matamdu Oire, Amasung Manipur People's Party na, Tauna, Amasung Ting Pudokuna, Miam Bidamata, Pangalina, Tengnagani Hawapamsi, Tamser. Paugi Maraktana, Temper Break Amata, Longminase. Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department, Sky Hospital. Honglakliba punsigi lambi sida araiba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti. Khuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Aksang Panathamge Hairabadi, Iramda Masimakta de Laiba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lizari. Mapamasida, Tazaba Yarabamadi, Seliamna Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hakchang Yauna Lying Zari. Aduna, State Wangmada Mookerjee Chatlugani, Aikogi Manipur Dasu Hogikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabathaki Lying Patapti Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamag, Babina Hospital, Saziwa Gel Road, Kabay Soy Impal, Istaleng Singbirau. Natraga, Aikogi phone number 6909 390666 ta call tawbirau. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Break imatung taram nok chare pau makhata na pizari. Ban Mahotsav ka mari lenana ngasi Thobal Forest Division gi meeting makhada Kakching Range sa sinduna Wangu Bid Office ki manung chanba Sarik Konjing gi Chingi View Center amade masig akoi bada u chara sing thakre. Plant trees, save trees, lend a hand to make our Manipur greener haiba pandamda Sarik Konjing gi khunja singa loinana pangthoki bathoram aduda
Mari Lenaba official Amadi Kunja Singh na Seruk Yakiba U Thaba Aduga Mari Lenana, Kakching Range Range Officer Huidrom Sundarna, Ngasi Sarik Konjingi Miyam Galoinana, Tariba U Jara Singh Asi Hinghanaba Honabada, Lekai Asigi, Miyamgi Mating Yaudana, Department Kaktanasu Ngamloi, Jing the Hana Toklamba Ising Amukhana Tokpangam Naba Pandamda, Ngasigi Thoram Asi Pangtokpani, Kunja Singh Bu Tagat Pafongto E Haiki. ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯃꯐꯝꯁꯦ ꯑꯀꯣꯏꯕꯗꯁꯨ ꯈꯣꯡꯂꯦꯟ ꯄꯥꯠꯀꯤ ꯐꯖꯕ ꯎꯔꯦ ꯑꯀꯣꯏꯕꯒꯤ ꯆꯤꯡ ꯃꯇꯣꯟꯁꯤꯗꯒꯤ ꯂꯣꯏꯅ ꯐꯖꯕꯁꯤꯡ ꯂꯣꯏꯅ ꯎꯏ ꯑꯗꯨꯒ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯟꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯑꯣꯏꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯍꯥꯟꯅꯁꯨ ꯏꯁꯤꯡ ꯊꯣꯛꯑꯝꯃꯦ ꯍꯥꯏ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯗꯕ ꯂꯩꯕꯗꯒꯤ ꯃꯣꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯁꯤꯒꯤ ꯏꯁꯤꯡꯁꯤ ꯊꯣꯛꯄ ꯉꯝꯅꯕ ꯃꯣꯏꯅꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯎ ꯊꯥꯕꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯟꯇꯔꯦꯁ ꯂꯩꯅ ꯍꯣꯠꯅꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟ ꯃꯥꯏꯀꯩꯗꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟ ꯈꯛꯇꯅ ꯎ ꯊꯥꯕ ꯎ ꯀꯟꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯃꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯥꯒꯠꯆꯔꯤ Dr. Shama Prasad Mookerjee ki Chamaga Kunmanga Suba Birth Anniversary ki Thoram ngasi BJP Kumbi Mandal na Sinduna Mandal ki President Seram Angok Sana ki Yumda Pangthokre Thoram aduda Mandal ki President Seram Angok Sana yauna Mandal ki Maru Oiba Thopu Pasing Office Bearer gi Luchingba Kayana Seruk Yake Thoram adu ki Serukam Oina Leikidraba Dr. Shama Prasad Mookerjee ki photo da Leisu Katuna Ikai Kumnaba Utki Leikidraba Dr. Shama Prasad Mookerjee na Tauramba Singthaningai Oiba Thabak Thorum ki Matangda Kananainaki Haidi. Eco Network Manipur Amadi Ecop Ningthau Village Level Federation BLF ka punna khutsam naraga Ingelei Paper and Print Private Limited ki matenga loinana numit nini ki oiba chekhau sabagi training program ama Hairok Patu Laistram Lekai Daleba Primary School da hogdokre training program hogdokpaga mari lenana Eco Network Manipur ki President Sinthangamba Laistramna BLF Singapullaga chekhau sabagi training chathariba ase Manipur Pollution Control Board Directorate of Environment and Climate Change amadi Mahud Department Pulaga Plastic Pollution Hantahanaba Amadi Lu Nanba Lamdam Ama Ohenaba Makal Maka Kaya gi Thabak Thoram Kaya Paikalagliba Asigi Mateng Pangba Oina Hairoki Leiriba BLF Singa Eco Network Manipur ga Pulaga Paikhatpani Training asina BLF Singi Semilon da su Mateng Pangba Tanatana Lu Bananba Lamdam Ama Ohenba Amadi Akoibegi Phibam Kanba da su Mateng Pangnabani Plastic ka hena sizinabadagi pollution thoraktuna problem thorakpani Masigi Mahuta Mahusagi Akoibada Akaiba Piroidaba Phi Amati Jegi Khau na Chingbasing Asina Male Masi Kanbada Mateng Oigani Haiki Plastic ki pollution ji handan bada mateng pangnana bagi damak training si pangthok chabani masina velep sing da su khar doi bu su senmilon da su mateng pangba aduga lu banan balam dam amasu ohen bada mateng pangba environment su kanba luna loinana plastic pollution handan bada su masina mateng pangba phigi khau chegi khau gumba koi sinara kanda masina environment kanbada mateng oimina halaga koi khudimangna koi yoba habit ama plastic khau sinabagi hainabi ma laigri base Jitap na tamna koi plastic na taba atopa khau na mo silakanda koi khudimmak ki oiba lubanan balamda mo ohenba haiba plastic na taba atopa khau mana environment na sokloi duba duguma khau na mo silaga koi masigi oiba environment kan bada mateng pangmina na koi puna manaminasi Training aduda Ingelei Paper and Print Private Limited ki founder and MD Ronald Ilangbamna Chekhau Semba Sabagi Matangda training yauribasingda ningthina takpi tambiki Wangu Tampa Lairembi Mugna Association Wangu gi active member oiramba tanatana Mugna Masana Asibu Yokhatna Bohonabada Achobu Thawtang Kaya Lauramba Wangu Laifam Makhale Kaida Leiba Loitongbam Mohanna Ikhang Khanghogdana Tha Asigi Anida Leikitabada Wangu Tampa Lairembi Mugna Association na Awaba Phongdokre
USA gi Birmingham, Alabama da chatkiba June gi kuntaretagi July taruk fawba chathakiba World Police and Fire Games English ni kun mangagi KG humfutara mangagi kanglupta Ithai Wapokpi tagi Soram Rani Devina yet amadi oi animakta gold medal ani laurakre haidi mahak mapan suba IRB Mahila Battalion Khumalampakta ASI oibani hauzikna Tarit suba MR Khabaisoida attest togduna leibani haidi Loshilakpada Maroiba Pau Mokana Pizeri Isagi unsaga chana daba sunscreen sizinabana fahanbagi mahuta paisa ting batanatana atopa na bapokak payai haina doctor na Jackson Watham nakle Hauzik Fawbi ko ISTV na sandok chaba Manipuri Pau matang sa loizare bireng tabiri babum namapu amukana kurumjare